Laibasida ngarangdagi chanaba haukraba next generation GST reform asuna laibasigi micham miyamda kanaba piduna developed nation ama oibada ajaba mateng piragani haina Rajya Sabha gi MP Laisemba Sanajaoba fongdorakli Imphal gi thambal sanglenda paumi singa unabada Laisemba Sanajaoba Makha taraduna anoba GST reform asuna hanadagi chanaramba 4-tier structure adugi mahuta 2-tier structure oina chanaba hokrai masina nomada changdaba yadarba polam amadi hidak langthak yauna tuan ba apunba item chahumga humfutara manga gi mamal hanthahalle reform asuna lebasida leiriba lomi sing MSME sector da thabak tawriba sing middle class amadi micham miyam da chauna kanaba pigani Pochai gi mamal hong tharak pasina consumer singi demand yauna pochai puthokpagi chang hengat kani amadi thabak fangbagi chang hengatuna leiba sigi sel thumgi fibam fagathanbada chauna kana bapigani haiki loinana GST gi anoba khongthang asi lakadoriba Diwali amadi atei kumhai harauga mari leinana leiba sigi miyam da piba khudol amani haina MPS na fongdokladuna Prime Minister Narendra Modi amadi Finance Minister Nirmala Sitharaman bu thagat pa fongdokhi amarom rims ki thaudoka mari leinana paumi singna hangba wahangi paukhum piraduna Laisemba Sanajaoba rims sathokliba thaudo asi makhata na thoktana ba athuba matamda yasinaba puraknaba governor yauna mari leinaba authority da wari saragani haina thamlakhi भारत सिदा लैबा तोंगान बा अखोगी बिजनेस तौरिबा हाइबा तारे तोंगान बा मै ललोल इतिक तौरिबा मयाम मधु याम यांगरे मधु तौजरिबा मयाम सिगी 85% मसी अदु इंक्लूडिंग अखोगी ngасai aina makok to haijaba MSME sector da laiba mayam se masina handaki anova reform se GST ga anova reform se masi makoi punamangna akoigi kari haiba tare satisfy oiba dugumba anova reform amani haiba se survey report no su pire makoigi karbadu da haiba anova reform sina akoigi amang ba piba do leite he nai khoi da maduna khudong chaba pirani haiba se 85% of the koi business community da laiba singsina masima yabire masina takpadi karino haiba matamda bharat si koi india si yamna thuba matang banungda akoigi prithvi ge adugumba thar economy da akoigi lakpagi akoigi manglando madu yamna nakna leire haibani